ती खुलेंदा Furup Anigi Nahasing Khut Thoknarakpadagi Nongmei Yanarakhre Nongmei Paiba Policesing Lotkhre Imphal Ukhrul Lambida Tangkhul Misamani ambush tawraga hatkiba amasung Tronglawbida sahi nawriba angangani hatkibagi thawdok adubu yaningdaba phongdoktuna UNC na laukthokkiba total shutdown ngarang ahingdagi haukhre Nagasing na namna taba Manipurgi mafam pumnamakta sathariba shutdown asigi saruk ama waina Senapati amasung Kangpokpi district ki lona vada leiba Ti khulenda Nagagi volunteer kaya marum laktuna National Highway Thingbagi thabak ayuk anganbadagi sathakhe Makhoina shutdown tawriba mafam adu Kuki gi lamni haiduna Kuki naha mayam ama lakhi amasung Makhoina mafam adu da shutdown tawba yaroi Hankhro haiduna yamna chawna muknarakhe Tanja adu da Senapati District Police ki personnel sing amasung Central Force ki personnel kaya marum mafam adu da yoksilakhe Police na nakalani du khamdokna na ba yamna kanna honakhi adubu khamba yakhide Makhoi masel phunarakhi amasung nung paiduna thanarakhe Tanja adu da manak nakpa mafam dagi Nongmei round kaya marum kapthorakhe Nongmei kapagi makhol adu da police personnel sing amasung Central Force ki personnel sing adu chenkhraga mafam sabada lolaga leiba ukhi Nagasing na namna taba atay mafam sing haibadi Chandel chatpagi lambi Ukhrul lambi Thingjinkhre Amaromda Tronglawbida ngangani hatkibagi thawdogadu Imphal East ki Okram suthekta leiba Chanura singi yaifa Thourang lupna akanba mawongda condemn tawkhre Mihat aduda senariba sing faw haiba demand tawraduna ngasi khongman Okram suthekta lambi thingjinduna Masing yamlaba nupi amasung nupa singna wakat mifam phamkhre Wakat mifam adu lining thau naukthingkhong harausang community hall da su sathakhe CM helicopter doina chalaga BDO office Sangagadaba CM gi Khongchat Thingba Kangbuda police na Kappada Khongjangloi ama Panduna Sokle total shutdown manungda BDO office Sangabiga nuhaina ngarang dagi haurakhiba miyoi kayagi irang aduna maram oiraga National Highway da satpagi mahutta Chief Minister na helicopter tongduna chalaga BDO gi office Sangagadaba Sangari ngai gi sairak tu da thomjilakhiba miyam tan khainanaba police na Nongmei Kappada Khongjangloi ama mabukta Nongmei maru na Panduna Sokle Police na Kappada Nongmei maru ani Panduna soklaba Khongjangloi adugi maming Elangbam Nandavir Elias by chahi 38 ni Mahak Hairok Part 2 Bazar maning Elangbam lekaidagi Sanatombagi masanupani haide Video office Sangavagi Thouramadu Thoubal apunba maira paibina boycott tawkhiba matunginna ngasi ayuktagi hauna nupi amasung nupa kaya marum National Highway da thoroktuna lambi Thingjinkhre Thoubal gi kiam sifai mapa Thoubal Mela Ground yauna mafam kaya marumda masing yamlaba miyam thoroktuna lambi thingbaduna maram oiraga miyam gi sathok chasinda chawna akaiba thokhe miyamna lambi thingliba mafam adumakta dasu masing yamlaba police leiba ui makhoi tupak tasinaraga dukan gi marumda phamba ui lambi thingliba singadu police na karisu haide numijungba matamda Chief Minister Yumnam Khemsan Imphal dagi helicopter tongduna Khongjom gi Fundreida leiba Assam Rifles ki camp da thunglakhe aduga mahaki escort party aduna Imphal lomdagi Thoubal lomda lakpagi mahutta mayai lambi romda koiraga laklaga Khongjom lomda phaujilakhe gari sing aduda Chief Minister tongboi khanduna Khongjom dasu miyamna nungna thanaba Thourang tawduna leinakhe adubu thuna yangna police ki gari kaya marum thaujilaktuna tear gas sel kaya marum kaptuna tankhaiche tungda Chief Minister mahaki escort gari duda tonglaga wangjing teksam laikai da nauna sakhiba BDO office Sangaba yaukhe Sangabagi Thouram aduda nupi amasung nupa kaya marumsu saruk yakhe MLA TS Radhesyam Paunam Brozen Kongkham Robindro BJP Manipur State Unit ki President A Sardasu saruk yakhe Tanja aduda masing yamlaba miyam wangjing lomdagi labuk phawraga thomjinarakhe Police na tear gas sel kaya marum kaplaba phawbada mayam adu halu yakhide nauri paiba mayam amasu yawrakhe tungda police na live round khara kapada miyoi ama palaga sokhibani haire Manipur lenga ka miyamga gi marakta muknaba asum henjilakle CM yauna lawmaker sing Khongjom de gi Thouram Saruk Yaba COCOMI na Thingjinkhre Khongjom de Thouram da Chief Minister sing BJP gi MLA sing amadi BJP gi lusing basing Saruk Yaba thingle haina Coordinating Committee on Manipur Integrity COCOMI na phongdorokle COCOMI Women's Wing gi convener W Luang leimana paumi sing da hai kumjali singani kulumdoi gi me humda kuki narco terrorist sing na Maitai singi mathakta atamna landarakpagi thawong chahi ahum mapung pharaklabasu kuki narco terrorist ki lanasi loisanbagi mahutta nagasingbu amuk konsilakna bohotnariba thawong asina khudong thiningai oiba lanama oirakpa yabagi phibamda lagle India government na kuki narco terrorist sing laksinduna lan loisanna bohotnabagi mahutta nagasingbusu lanasi yahonana bohotnaraglibasi manipurda khunda minariba yelowmi Furup singi marakta loiba nairoida bahana sunabagi lanama thoganana bagi Kusil Thourang ni haiba ifong phong le
Mahakna hai kuki narco terrorising na mapangal kaliva mathona leiriba amadi khulai awatpa leitribasi Maitai fauba thengnaba ngamloidaba makhoina naga kasu amuka hanaba hauduna lan asigi ani suba front ama hangdoktuna maitai amadi naga animaka matam amatada lan taunaba honaraglibasida makhoigi maningda kana leibagi no haibasi tin yotharaga khanthaudravadi aikhoi pumnamak mutkibana halaga nei India government na proxy forces sizinaraga chatharagliba proxy war asigi pandamde Manipur bu masetana thugairaga yellow Furup sing pungmut muthanabagi pandamdane kuki narco terrorist lan asi proxy war oiba maramna masibu loisinabagi amata ngairaba lambide Manipur miyamgi apunba pangalna BJP government ki political injustice ase malemgi miyamda khanganaba democratic oiba mawongda khongjang sangsinbane khongjang asigi saruk ama oina kuki narco terrorist singbu laksinduna miyamgi punsi amadi lanthum ngakna bohonabagi mahutta masa masagi atongba amadi fam khaki khallaga Delhi gi yaka yengduna thabak tawriba laingak amadi Masibu sawgaliba MLA sing asigi mathakta ihau jangsinba nei Manipur government na irai laina tawba ngamba kuki singa taina vadalaiba khudong thiningai oiba mitai khul khujok ama fauba fadaba si fauba ningthina ngak senduna thamdriba kuki singna mitai singbu haningba matamda khai khaiduna halibasi maraibak makhunai gi interest yanglaga thabak tawbagi mahutta Delhi gi yanglaga thabak tawbani haikhe employee khudingmakta security pigadabani April 3 amasung 8 ki lonaba hingda kuki narco terrorist na bomb kapsinduna sahi nauriba masin mawpwa hatkiba madi matung tarakpa miyamgi ihauda misam kaya nongmaina kaptuna hatkibagi mayokta miyamgi khongjang sangsilingai gi serakta lainga ki employee khudingmak office kagadabani haiba notification ama thoroglibase emtuk amadi MGO gi JSC na yaningdaba phongdorokle hiram asiga mari leinana chief secretary da pisin ki bachero lamana JSC na hai Trong lau bidanga ngani hatkibagi mayokta khongjang sangsilingai gi serakta kuki narco terrorising na April 19 da tangkhul Furup ki miyoi ani TM Kasom village da ambush tawduna hatkhe thokdoksing asigi matangda haurakpa miyamgi holakshinaba state laingang na curfew gi athingba thamlakhibana maram oiraga essential service da leiba employee amasung worker natana kanagumba miyoi amato office ka bangam khide matam khara curfew gi athingba komthoklabasu tongan ba civil society organization singna Tampaki district mangada numit mangani gi total shutdown laukthorokpana mahuksagi punsida chauna akaiba thokhalakpaga loinana office ka bangam khide chairaksida employee khudingmak office kanaba notification tholuglibase review tawgadabani natragana employee khudingmakta security pigadabani haire sangagadaba video office ngakpa BDF ama miyamna Yotcheina Kallambadagi Sokle Chief Minister Yunam Khemsana wangjing teksam laikaida sangagadaba video office thugainaba masing yamlaba miyamna Mapamduda sangsalakibadu thingnaba honaruba BDF ki personnel ama Yotcheina makokta kantharambadagi sathina soktuna aruba phibamda laikanare thokdok adu ngarang numidang pung 10:30 kunthrarom tarakpa dwaida thokibane mafam aduda Nongmei Paiba police personnel amaga BDF personnel mariga mathau tokdunu leibane tanja aduda masing yamlaba miyamna video office adu thugainanaba sangsilakhe madu ngakthoknaba honarubada mahakpu Yotcheina kantharakibane Fibam luna soklaba BDF personnel adugi maming Romesh Gawe mahak hauji Imphal gi Ras Medicity da aruba phibam da laikanare masing yamlaba miyam aduna ngasigi sangabagi Thouram da sizinana ba saduna thamba phambak adusu mai thadoktuna mang tahalam khi haire